ꯑꯅꯥꯕꯁꯤꯅ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯒꯤ ꯍꯦꯛ ꯍꯧꯔꯒ ꯒꯨꯋꯥꯍꯥꯇꯤꯗ ꯍꯦꯛ ꯂꯦꯟ ꯇꯧꯕꯁꯦ ꯂꯦꯟ ꯇꯧꯕꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯔꯚꯤꯁ ꯍꯧꯔꯦꯕ ꯑꯗꯣ ꯃꯥꯒꯤ ꯍꯦꯛ ꯂꯥꯛꯄꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯇꯧꯅꯕ ꯄꯤꯛꯀꯞꯀꯤ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯝ ꯄꯤꯔꯦ ꯑꯗꯨꯁꯨ ꯅꯠꯇꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯥꯟꯅ ꯍꯥꯏꯇꯥꯔꯦ ꯑꯣ ꯄꯤ ꯗꯤ ꯃꯥꯒꯤ ꯕꯨꯀꯤꯡ ꯂꯧꯕꯤꯕ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯕꯤꯕ ꯑꯗꯨꯁꯨ ꯂꯣꯏ ꯇꯧꯔꯦ ꯄ꯭ꯂꯁ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯩꯅꯕ ꯃꯐꯝ ꯑꯗꯒꯤ ꯆꯥꯅꯅꯕ ꯑꯗꯒꯤ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯑꯅꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯂꯩꯐꯝꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏ ꯁꯤꯜꯂꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒ ꯃꯥꯒ ꯂꯣꯟꯂꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕꯗꯨ ꯃꯥꯒ ꯆꯠꯃꯤꯟꯅꯅꯕ ꯃꯤ ꯄꯦꯁꯦꯟ ꯑꯦꯁꯤꯁꯇꯦꯟꯒꯤ ꯁꯥꯔꯚꯤꯁ ꯄꯤꯔꯦ ꯑꯗꯒꯤ ꯄꯦꯁꯦꯟꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯕ ꯑꯗꯩ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯏꯔꯣ ꯂꯦꯕ ꯇꯦꯁ ꯇꯧꯕ ꯑꯣꯏꯔꯣ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯌꯥꯝ ꯁꯨꯞꯅ ꯍꯥꯏꯇꯥꯔꯦ ꯑꯦꯗꯩ ꯖꯦꯠꯄꯨ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯐꯔꯒ ꯍꯟꯗ꯭ꯔꯤꯐꯥꯎ ꯍꯥꯏꯇꯥꯔꯦ ꯑꯗꯨꯐꯥꯎꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯥꯔꯚꯤꯁ ꯑꯗꯨꯝ ꯐꯖꯅ ꯄꯤꯖꯔꯤ ꯑꯦꯀꯣꯃꯣꯗꯦꯁꯟꯁꯦ ꯑꯅꯥꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯣꯡꯅ ꯑꯗꯨꯝ ꯄꯤꯖꯩ ꯔꯨꯄꯤꯁ 700ꯗꯒꯤ ꯍꯧꯋꯦ ꯗꯕꯜ ꯕꯦꯗ ꯅꯣꯟ ꯑꯦ ꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯦ ꯁꯤꯁꯤꯅ ꯂꯨꯄꯥ 1,100 ꯁꯨꯃꯥꯏꯅ ꯍꯧꯋꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯀꯤꯆꯟ ꯐꯦꯁꯤꯂꯤꯇꯤ ꯌꯥꯎꯔꯦ ꯋꯥꯏꯐꯥꯏ ꯌꯥꯎꯔꯦ ꯃꯥꯒꯤ ꯄꯥꯔꯀꯤꯡ ꯁ꯭ꯄꯦꯁ ꯌꯥꯎꯖꯔꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯤ ꯑꯦꯁ ꯔꯣꯗꯀ ꯑꯗꯨꯝ ꯋꯥꯀꯦꯕꯜ ꯗꯤꯁꯇꯦꯟꯁ ꯉꯥꯛꯇꯅꯦ ꯑꯗꯒꯤ ꯖꯤ ꯑꯦꯟ ꯑꯥꯔ ꯁꯤ ꯑꯗꯒꯤ ꯇꯨꯂꯤꯞ ꯃꯦꯗꯤꯀꯦꯜ ꯑꯗꯒꯤ ꯇꯥꯎꯟ ꯁꯤꯁꯦ ꯑꯗꯨꯝ 1 ꯀꯤꯂꯣꯃꯤꯇꯔ ꯔꯦꯗꯤꯌꯁꯇ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯑꯅꯥꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯅꯠꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯇꯥꯔꯦ 2 BHKꯒꯤ ꯑꯣꯏꯅ ꯑꯗꯩ 1 BHK ꯑꯣꯏꯅ ꯁꯨꯝꯕ ꯀꯥꯁꯨ ꯂꯩ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯃꯃꯜ ꯑꯗꯨꯝ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯇꯥꯅ ꯄꯤꯖꯩ ꯑꯅꯥꯕꯒꯤ ꯑꯣꯏꯇꯥꯔꯒꯗꯤ